parents oibiriba ima sing ichan sing oja sing jam thagat phongdokchari nakoina support tawdrabadi angang se mapanda thabidrabadi ekhoi All Assam Micro Futsal Association na karimta tawbang amjaroi adu gi support ki damak thagatchari loile noina physical support ta nataba koi financial support so pibi re haraga isa isa gi ticket chana ba thang ba taw sisu jamna thagat ningai ni aduga loina na ekhoi gi sanaroi busu ajam thagat chaba phongdok chari makoina ai sana ningi haiduna mapanda thoktrabadi parents sing na su karim tawbang amde adi damakta all the best hainingi loina na ekhoi irakta coach oina chatpikhiba oja santi amadi kamal jam thagat chaningi nakhoi gi guidance amadi leading in makhada koi handak ki championship se lorak pangambani jamna thagat ingai ni ojana pangi fibida nipan suba national games koi ngammi hai adu ai record tadi mapan subani ai na lojai karigino haibida koi Assam se all India na ki ko Manipur su ki re bani handak su Manipur bi defeat ta ubani aduna koi se jamna fazaba sanaroising lei hai bese ina khangninge haininge ani subada oja sing ne jam chumna hai khre koi sanaba amadi education ase balance leiba tai balance hek mang bada jam sotha gani aduna sanaroising nakoi satra su oibana larik su phajana pabiu adu loinana marik chumna su takpikhre even promotion pirakpa matamda national sanaraga akoi ngasai mira baina koi habildar oihiba somdana borgohaiga makoina DSP oikhiba adu noi kaubaja de ko adu aina hainingi habi larik ka akoi sanabaga balance thambiu loile noinana national education policy 2020 dasu ekoi sports ase integral part of education hai abi education oina lourabani sports se aduna mathangi admission na chingbadadi form dugal irakaniya ba nakoi kari game sanai aina adugana football ra hockey ra swimming ra adu ani at least ani sanata ba natra dinang admission phangda babo jai afaba school college sing da ko aduna ekoi sanaba sisu phajana ekoi thamoi changna sanaba tai aduga koi sanadrabadi admission ba phangdabagi matang lakani aduna importance se pbu haiduna parents sing dasu noluk chaningi aroi bada amuka hanna ngasigi hajaraba numit ase ishona pinabi bani mayam lakpa jam thagat chaba phongdok chari ekoi gi world olympic association na futsal se lausan gre haiduna koi secretary na lauthomi loile na Indian Olympic Association na so athuba matamda asi lausan gani haibagi thajaba thamaga loina na ekhoigi All Assam Micro Futsal Association bu thogot piu haiduna noruk chaningi mathang sidi asi hek loibaga ekoi satra singsu phangnana ba metric porkhai mamangda ekoi annual general meeting ama kawani aduda ekhoigi expansion tauba jaba amade karmaina tauraga hena chakhat pase ekoi futsal gi maramda ekoi tanagani expansion asida haibade ekoi huji maiteina ta ui ko ekoi adu maitei ta nataba khogi chinino mayam lairiba tribal singsulai bengali sulai mayam ko makoi si jawhol le harga ekoi chawhan si ekoi gi chumna jena pada Assam da lairiba sana bagi category mayam asida ekhogi All Assam Micro Futsal Association ki headquarters se ekhoi Lakhipur dani ko asim tani atai di loina headquarters sing se ekhoi mainland ekhoi gi Assam gi headquarter weriba Guwahati dana anamba loina nei chumi ko adu aitaragadi siawana Jabar Kishore amadi Jabir Chandra makoina honare hairaga Assam gi oina headquarters siga thambasi ekhoi dumak thamnana ba nakhoi gi chawraba cooperation amadi mateng mathau tai adude khoi lakliba annual general meeting kaubasida expansion siga lakpi waiduna iri thamningi loinana lakpi khraba khoi gi chief guest of honor amadi parents sing amadi khoi sanori singbu aigi taraptagi
Jaifa Mongol Oiba, Happy New Year, the wish Tauzaraga, Nasigi, Aigi, speech, a solution jare, Haiduna, Hamzari, Tarachari.